Maroiba Pau, Lairaba Miam Gidamak Mateng Panglibas, Chief Minister Gi Haksel Gitingbang CMHT card ngasidagi lupa lak mga fauba piragani haina Manipur Gi Chief Minister N Birena Lauthokre. Chief Minister N Birena Hojik Sengwat Sagat Libak Kangla Nongpok Thong Chatuna Yengsinkre. Amadi Imphal Jiribam helicopter service asi masing khara hingat piu Jiribam dagi helipad tariba lambi athuba matamda sembiu hairi. Poni TV ki numidangi Manipuri pau miding tabirba singbu Bidyasana nataram nokchari hauzik pau santukna pizari. Lairaba Miyam Gidamak Mateng Pangliba Chief Minister Gi Haksel Gi Tengbang CMHT card ngasidagi lupa lak mga fauba pinanaba officially chatnaba haure haina Manipur Gi Chief Minister N Birena Lauthokre. Ngasi Chief Minister Gi Bangloda Works Minister Govindas Konthauzam, Power Minister Thongam Biswajit, amade Education Minister Yumnam Khemchan yauna pangthokpa Paumi Singa Unaba Amada Chief Minister na haiki madudi CM Gi Haksel Gi Tengbang asi lupa lak mga da ngasidagi hengatle go to village asi makha chatharakpa oina yumthong khudingda survey ama chathaduna center gi scheme amadi startup ki matengna yumthong khudingda thabak piragani hainasu mahakna lauthokhe. Manipur gi subdivision humfuni panda IAS officer amamam in charge haptuna tha ani gi manungda survey tawduna report ama khonggatnaba cabinet na warep laukre amadi Manipur gi national amadi interstate road khudingmak pakthok hanana bage warep su laure athubada thabak oina paikhatlagani haina mahakna makhata na phongdokhe. The Honorable Prime Minister the Corporate subject to correction la ohunga Makai Karahede. I don't know how you burn Karase, how you burn Governor Lokochari, but I don't get Amakana, Manipuri, Pradamiam, the April of the cabinet. Nashidagina say at least 50 years Paugi, a good plan, Yanakana, Manipur lady state highways, district highways, including inter village road. I hear Yauna. Widening program, no in particular. The Works Minister, Revenue, DC Office, DC Singapore, Kana, Tuma, Manipuri Prajapuna Mamna, Lambi Pakor Push, Mating Pangview, Maramdi, in some Imphali area, Karadai, Nigeria. By no love, Kolkom, Hayabiti Tata, Sangria, later, Mukanunda, later Kure. Highway Poshi, Manipur. Mayam the Sudo in a cotton or the Lambisi, I Fatana, Bakok the Vaya, the Gay, and my notification Coxerani. Ngasi Chief Minister N Birena Hojik Sengat Sagat Liba, Kangla Nongpok Thong Chatuna Yengsinkre, Thongasi Mamangaida Saramba Mawong Adumakta, Langakna Sengat Sagat Pani. Yengsin Kongchat Aduda CM na Kangla Nongpok Thong asi Manipur gi oina cultural amasung spiritual ga mari leinaba yamna maru oiba thong amani haikhe. Senglaba thong asi loisilaba matungda miyam pumba asi afaba haksel santi amasung nungai yaifaba haibadu oiragani hainasu Birena thazaba phongdokhe. Lisingani Taranipan ki September gi tang Taranipan da Manipur ge Chief Minister N Biren Singh na Imphal Jiri helicopter service haudokraba matung Jiribam gi Harinagar da leiba helipad asi Manipur Police Housing Corporation Limited MPHCL amadi Manipur lenga ke numit chamani makhada paikhatpa chaukhat thaurangi manung channa hauzik semgat sagat pagi thabak kanna chathare MPHCL gi special contractor ND Pamaina Haukiba February dagi Jiribam gi Harinagar gi helipad asigi passenger terminal watch tower security laifam hangar helicopter thampam septic tank amadi fencing wall na chingba semgat sagat pagi thabak tauri hauzik ground gi thabak ayamba loisilakle
अदुबु फेंसिंग वाल की थबकते डिमार्केशन के थबक वाटपना थबक तौबा ngamdana लेरी हाइना थाजबा याबा पाउगे लिखुन अमन हाइरे अमरोमदा जिरिबामदगी नॉर्थ ईस्ट स्टेट सिंगा हेलीकॉप्टर सर्विस थंबियु अमदे जिरिबाम की हेलीपैड ताबा लंबी सिंग असी अथुबा मतमदा सेंबियु हाइबा वाफम कयासु फोंदोकनारे मसीगी मतंगदा कसार बोंतरापुरदगी लाकपा डॉक्टर हौरंगबम राजमनी सिंहना हाई ममांगदा लेरंबा जिरिबाम की हेलीपैड की फिवमगा हौजिक की फिवम यामना खेनना लेबा उबसी यामना नुंगाई हौजिक मसीबो अपग्रेड तौननबा थबक कन्ना सूरी मसीगिदमक बीजेपी की लेंगाकपु थगचै हाइखि इम्फाल जिरिबाम हेलीकॉप्टर सर्विस असी मसिंग खरा हेंगेट पियु जिरिबामदगी हेलीपैड तारिबा लंबी असी फत्रे अथुबा मतमदा सेंबियु लोइनना जिरिबाम दगी मेघालय गुवाहाटी त्रिपुरा अमदी नागालैंड फाउबगी हेलीकॉप्टर सर्विस थंबियु हाइनसु महंगना फोंदोखे लंबी थोंग सिदी खतंग मोंग चाद्री लाखोगी से दो हेलीपैड सिगी मसक सिदी खर ओलम खतंग फजा खरा में मसी कोई बीजेपी सरकार से थागत तबंगमदे अदुदे असिगै खतंग हेंदोकना अखोई से नीतिगी अखोई नोमदा नोंमाइजिंग नतना नोमदा जिरीगा इम्फालगा से जिरीबांग इम्फाल से नोमदा अनिरक पाई से खतंग अहुमलक मरिरक कुंबा पाइबिरे छि हेना नोंगाइनी लोइना लोइना अखोईगी केनो से मिजोराम मेघालय शिलोंग मिगोल अदगी गुवाहाटी बुदी अमर जारे अदगी नागालैंड अरुणाचल का से अखोई मपान से समनना से पाव अखोई जिरीबाम से की डायरेक्ट पाइबगी फिवम से जाहनबगी फिवम थंबिरगदी यामना हेना अखोई जिरीबाम अमसुंग बरागरीदा लेरिबा अखोई मैते इसिनाव सिंगतना तना तोंगान तोंगान कांगु पिसु यामना खुदोंग चाबे हेनिने बिसि थाजै थांगा एसी की एमएलए ट्रोंगब्रम रोबिंद्रो सिंह हंदक अप्रैल 5 पांथोकदौरिबा बोर्ड की क्लास 10 अमसुंग काउंसिल की क्लास 12 एग्जाम 2019 सरुक यागदौरिबा स्टेट असिगे महिरोय सिंहदा याइफा पाउजेल पिरकले हौकेबा सही अनिमुक कोविड-19 हारिबा लाइना लचतना मरम ओइदुना लाइरिक निंथिना तंबा फाउद्रपसु हौजक्ति मौसागुम नॉर्मल सु लागबनिना लाइरिक लेसुदा हेना माई ऑनसेलसी मणिपुर से हराव कुमई मसिंग याम्बा लमदममनी अदोना मरियोय सिंगना हराव कुमईदा का हेना थवाई याउबिदना लारिक पुनिंग चंगनिंगी अफबा खुनाय म सेमबदा मरियोय सिंगी थवाग यामना चावी मरम मदना पांथोकदरिबा एग्जाम हाइबदे लाकदरिबा एग्जाम असिदसु पुनिंग चंगना इसा इसागी हाइजबा नियम चुमना नत्तबा पांबई सिनबिदना एग्जाम से माई पाकनाबा होनबियु अरोइबदा एग्जाम थागदरिबा माइरोय सिंगी मफमदा अमुकजु हाना याइफा पाउस बेजरी एकोडोम की हानगी प्रेसिडेंट ओइरंबा आरके सनायाइमना हौखिबा मार्च की तांग 30 मसागी अनाबा अमना मरम ओइरगा मनुंग मतम चादना ताइबंग पान थादोखिबदा ऑल मणिपुर आर्ट्स एंड कल्चर स्टूडेंट्स यूनियन अमाक्सुगी मेंबर सिंगना लेखिद्रबगी मफमदा इकाई खुमनबगा लोइनना अवाबा फोंदोरकली अखोई मसेल नुंसिनना अपुनबा अमगी वखलोंदा पुन्ना हिंमिननबा थबक थौरम कया अमा तौबिरंबा आरके सनायाइमना लेखिदबदा मणिपुर खुनाई मेंसिनबा ngamlaroidaba ahoba amadi lehuragani haina amaksugi information amadi publicity secretary sunandep wahengbamna thadorpa cherol amana hairi leikidrabagi thawaina mapugi leikonda ingna chikna leiba oirasanu amadi mahaki lehuriba imung manung marimata kairoi lekaigi awabadasu saruk yari haina cherol aduna makhatari Education Department Government of Manipur की Education Director ना हंदक स्कूल आवर की मतंगदा थोकलिबा ऑर्डर असिना स्कूल वैन सर्विस तौदुना हिंगनबा होनरिबा स्कूल वैन ट्रांसपोर्टर सिंगदा अवाबा फिबम अमा मायोगनरगनी हाइना All Manipur School Students Transporter Association AMSSTA की General Secretary Tongbram Jimmy Singna थादोरकबा चेरोल अमना हाइरी चेरोल असिना मखा तारदुना गवर्नमेंट अमदी मरी लेनरिबा अथॉरिटी सिंगना तुंगकोइना चनबा यागदबा चनकांगलोन अमा AMSSTA अमदी मरी लेनबा खुदिंगमक्का फमिनरगा यानगदबा मतम अमा अथुबदा लेपथोकमिनना दुना महिरोय सिंगी महै मसिंग तंबदा चयेतनबा याउदना इंगना तपना
mahai tamba fanghanaba miteng changbinanaba appeal tawri paugi marakthana atenba break ama Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medland Home Nursing Care Service Manipurna pung kunmari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medland gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medland app download tawna booking tawi break ke matungda makhataba pau pizari April ge tang anida pangthokhiba maitai cherau baga mari leinana Thobal Khetri Lekai Hautabi Lampakta pangthokpa Thabal Chongbagi thoram nganna loisili loisinde haibegi wahauda khana chainarakpadage khanaba khamluba nupi ani Lekai ge volunteer nupa amana fukhre hairi soklaba nupi ani adudi Thobal Municipal Council Ward number 3 ge member Maibam Samananda gi loinabi Maibam Ongbi bina chahi nifutaruk Thobal Khetri Lekai amadi mahaki mataima Maibam Maruti chahi nifutaruk Thobal Khetri mamang Lekai da leibani hairi Haukiba March ki tang tara mari gi numidang da PGD Enterprises Chalairamba KSS Manglem Jau Singh Puthorak u haibagi wafamda Y Sarachandra gi tungda investor mayamna thomjinduna mioi asigi Tata Jazz car thugai khiba Pulsar bike Turel da thadapata natana yumgi pochai kaya manghan takhan khraba matung amuk haukiba March ki tang 38 gi numidang da investor sing thomjilaktuna imungi pochai pumnamak manghan takhalamba phobora chamang yangkhai generator isingi pam imungi firol paisa pukhiba asigumba thodok asi yamna penjade haina Y Sarachandrana phongdokre March ki tang 38 gi thodokta imung manung paktaknana manghan takhan khiba asidi mahaki imungbu tumna mangkhrasanu haibagi thodokni chumnatagi ichanupi lobagi marida isen ibagi marinatana KSS Manglemjawgi business ka mari karishu lainadaba mangonda asumba hanjen otnei basi khangba ngamdre haina mahakna haikhe asengma maral pidana mob justice na makhoige punsibu temsing naba tobidanaba amadi leibaki ain paibiriba achumba pambiba NGO civil society organization singna meeting changbiduna pumnamakki solution pubirak pada mateng pangbinanaba su haikhe tha kaya chada thaktana leirakliba ipa pabung fawba yumda leiba ngamdana imung manung pumnamak maikei salai khanghan dana hingbasi khangba ngamdre adubu makhoina aranba tawramlabadi madugi chapchaba khudam pibiduna dandi fanghanbada karisu singnaba leite aduga nungsiraba investor singnasu miyoibagi minungsi chatnakanglon yengbiraga asigumba otnaibasi tawbidanaba appeal tawkhe Moreover, Ward of 5 sigi Lekai sigi mioi investor singduna sanction biratuna aingonda nataba SARS tonganba suk bunsida oiraroidaba rumor kya sandok piduna aisi victim gi mawongda yamda lalaba culprit huran bagi type ta aibu yumda thomjin biduna aigi imungi leiba malsang yumgi thongnau aigi yumgi any leiba manam kya da ai miyoba amgoina sine wasaksing thugai ba horki aduga aigi leijaba car du makhona loina thugai de mayamduna plus aigi bike adu turel da lokhat pa yadana wai da turel awang mafam da interview bumang bang han dikre sumai tawduna thogdoksi atagi matik nungai taba miyoba gi satna bagi wangda mob justice kya si thotuna aigi mungda ngasi awabasi piraba matungsida amuksu hokhiba marsi tang
kuntramathoi 31st March sida muksu numidangda pung nipan muk taw sida mi songa chatru lising atang yang tuna ai mungda yum thomjilaki Gambir Shopping Arcade BT Road Imphal da laiba Community Radio Station ama oiriba Radio Nongin 90.8 MHz ki ahanba Foundation Day gi thoram pangthokre Jawaharlal Nehru Dance Academy Imphal gi auditorium da pangthokiba thoram aduda Okram Surjakumar Singh MLA Khangabok AC na athoiba mitung Dr. Moirangthem Narasingh, former Minister Art and Culture na Thoramapu amadi Thangjam Arun Kumar Singh, MLA Wangkhai AC, Pukrambam Vilas Director JN Dance Academy Imphal, Nahakpam Babulin Maitai, Founder Principal Slopeland Public School, Khongjom Rajkumar Nongdren Khomba Maitai, Social Worker amadi Entrepreneur Loinana, Dr. MD Rahejuddin Sheikh, Principal Lilong Hauraibi College na Chingbana, Akhanaba mitung sing oina sarugyaki Radio Nongin asi ayuk pung taramathoi dagi hauduna numidangi pung mapan fawa tongan ba thoram singda sandokliba Community FM radio channel ni thoram singi manungda Nongin gi atia Nongin gi tomthin panbayai thoramga mari leinana Radio Nongin gi staff singda achamba khudol pot sing piduna pugning thogat pagaloinana miyamgi apamba loinana nungainana bagidamak matam gi program sing tawbinana basu wangang loi singna haike panbayai Ministry of Information and Broadcasting na lead radio sing khangatpada Radio Nongina taret suba mafam kanduna awang nongpokta leiriba FM radio singi makok thongba mafam kanduna leiri Manipur gi kungang macha amadagi FM sigumba proper channel da laiba natana mahakna khona jarakhiba ngaki tim no honar khiba mayam gi wari mayam gi matungina music poki europe stage da honar ba haisi araibadi oiramoi dilliba honar iba entire team punamakpu ayhakna yana chauba successful oiba lakadri Ngasi Imphal gi Major Khulda laiba Manipur Press Club ta Midday Meal Union gi press meet ama pangthokre Midday Meal Worker Union gi President Y Indrani na haike Manipur da Midday Meal gi cook masing lising taruk chamapan yankhai mathoi lai hairiba asi lising ani kungi September tha fawa honorarium pikhe piriba asi tha amada lising ama khaktani Chahi amada thatara khaktagi oina piriba asisu demand hanjin tauraba matungda fanghanbani adubu COVID-19 lakpadagi school da chak thongde school su kakhidabana maram oiraga laina asi lakpadagi kuksingna chak thongjaroi haiba nate laina na maram oiraduna thongdabani haike hauzik school kaba horakpa asida Sarkarna Education Department na chak thongo haire masida midday meal gi lairiba due sing asi pithok piraba kanda chak thongjage pidri faubadi matam khara chak thongba lekhige haike Akoi Manipur da midday meal haibi chamna da cook masing ji 6951 ne haiba si 2020 gi September tha bawada oneram ji pire ado thama da lising ma katani piri je sahi ma da thatrai thoiraga su thatara katangi phangale ado bo phangiba mayam asisu akoi demand toroga da phangba ado khoi parliament da satna su mayam toroga da su thama pangi da mai tu hobi su phangi ado bo handakti covid ki laina je lakpanina akoi school je chak thongande aduga angang jingju kade haidi laina lechat asi lakpa matam da kok singjina khoi chak thongjero haibinate matam gi oiba laina da thonggi dabani ado nupi ngaktana thongbanina nupi singju ngasi leiriba sarkar je khoi taramna buksa bagaloina nupi singjibu awangba thakta pukhatbine haib taragadi kuk mayam singju akhoi nupi ngaktani awangba thakta pukhapiu
Manipur Cricket Association na thadorakpa cherol amagi matung inna National Cricket Academy NCA na sinduna Bengaluru da April 19 dagi May 12 fauba pangthokadauriba North East and Player Camp ta saruk yananabagi damak Manipur dagi sanaroi mari khalakle haire cherol asina makha taraduna All India Senior Selector BCCI na khangatlaba Manipur ge sanaroi sing adudi PTRC dagi Biswajit Konthauzam Cyclone Cricket Club dagi El Kisan PTRC dagi Raskumar Rex amadi Trau dagi Kangabam Priyojit ni hairi Aroi beda maroi bapa omukhanna Lairaba miyam gi damak mateng pangliba Chief Minister gi Haksel gi tengbang CMHT card ngasi dagi lupa lakh manga fawba piragani haina Manipur gi Chief Minister N Biren na lauthokre Chief Minister N Biren na hauzik sengat sagat liba kangla nongpok thong chatuna yengsinkre Amade Imphal Jiribam helicopter service asi masing khara hingatpiyo Jiribam dagi helipad tariba lambi athuba matamda sembiyo hairi Poni TV numidang gi pau mideng tabiri basingbo kaina nabaya thang nizari